ꯑꯩ ꯃꯤ ꯃꯌꯥꯝꯗ ꯑꯩ ꯍꯨꯔꯥꯟ ꯆꯠꯂꯨꯕ꯭ꯔꯣ ꯑꯗꯨꯝ ꯉꯥꯡꯅꯍꯧ ꯄꯨꯡ ꯑꯃꯅꯤꯒꯤ ꯅꯨꯡꯁꯥꯁꯤꯒ ꯕꯖꯥꯔ ꯆꯠꯄꯅꯤ ꯑꯗꯨ ꯁꯥꯒꯠꯐꯝꯗꯩ ꯅꯪ Hello everyone, ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨ ꯁꯥꯒꯠꯐꯝꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯗꯦꯂꯤ ꯕ꯭ꯂꯣꯒ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯍꯩ ꯑꯃ ꯋꯥ ꯈꯔ ꯑꯃ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯀꯩ ꯋꯥꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯀꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯁꯦ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯋꯥꯍꯩ ꯈꯔ ꯃꯤꯅ ꯍꯥꯏꯅꯕꯁꯦ ꯁꯨꯝ ꯇꯥꯔꯛꯑꯦꯕꯀꯣ ꯇꯥꯔꯃꯤꯅꯒ ꯇꯥꯔꯦ ꯍꯥꯏꯅ ꯑꯩ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯩꯌꯦꯅ ꯇꯥꯔꯒꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯁꯦ ꯍꯦꯟꯅ ꯐꯥꯎꯒꯠꯂꯛꯑꯦꯕꯀꯣ ꯃꯣꯏ ꯉꯥꯡꯅꯅꯤꯡꯕꯁꯤꯡꯅ ꯉꯥꯡꯅꯁꯅꯨ ꯑꯩ ꯀꯩ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯄꯥꯝꯖꯔꯨꯔꯕ ꯇꯧꯕ ꯊꯕꯛꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯤ ꯃꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯃꯤ ꯃꯥꯡꯒꯣꯟꯅ ꯐꯝꯃ ꯋꯥꯊꯤ ꯉꯥꯡꯉꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯊꯕꯛꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯥꯏ ꯄꯥꯛꯅ ꯁꯨꯝ ꯇꯧꯒꯦꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯁꯨꯝ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯁꯤꯁꯨ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯣ ꯃꯣꯏ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏ ꯉꯥꯡꯅꯖꯁꯅꯨ ꯃꯁꯥ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯒ ꯉꯥꯡꯅꯔꯤꯅꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯒ ꯈꯨꯡꯒꯪ ꯂꯩꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯩꯅ ꯂꯧꯗꯣꯏꯅꯣ ꯃꯣꯏꯅ ꯉꯥꯡꯅꯔꯒ ꯑꯩ ꯀꯤꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯃꯣꯏꯗꯒꯤ ꯑꯩ ꯊꯨꯝ ꯆꯔꯥ ꯑꯃ ꯂꯧꯔꯒ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯁꯦꯝꯅꯤꯡꯕ ꯃꯐꯝ ꯁꯦꯝꯒꯅꯤ ꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯈꯜꯂ ꯑꯩꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯦꯝꯃꯛꯀꯅꯤ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯕ ꯐꯦꯁꯕꯨꯛꯇꯗꯤ ꯍꯤꯔꯣꯏꯟ ꯁꯥꯅ ꯐꯣꯇꯣ ꯄꯣꯁ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯑꯗꯨꯝꯕꯗꯗꯤ ꯃꯣꯏ ꯎꯗꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯡꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯀꯥꯏꯕꯁꯨ ꯌꯥꯎꯗꯕꯁꯤꯒꯗꯤ ꯃꯣꯏꯅ ꯑꯁꯤꯒꯁꯨ ꯑꯗꯨ ꯇꯧꯔꯤ ꯗꯥ ꯇꯧꯔꯦꯅ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯦ ꯑꯗꯣ ꯉꯥꯡꯖꯁꯅꯨ ꯂꯥꯛꯅ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯉꯥꯡꯖꯁꯅꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨم ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯊꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯀꯣ ꯃꯌꯥꯝꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯔꯗ ꯀꯣꯃꯦꯟ ꯑꯃꯅꯤꯗꯤ ꯊꯦꯡꯅꯩꯌꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯦꯡꯅꯕꯗꯤ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯕ ꯏꯕꯨꯡ ꯑꯣꯏꯗꯣꯏꯔꯥ ꯏꯕꯥ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯁꯦꯡꯅꯕꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯥꯏꯐꯣꯟꯒꯗꯣ ꯄꯥꯏꯔꯒ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕꯒꯗꯣ ꯄꯥꯏꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩꯁꯨ ꯅꯝꯕꯗꯤ ꯄꯥꯝꯖꯔꯤꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯤ ꯑꯩ ꯑꯗꯣ ꯄꯥꯏꯕꯒꯤ ꯍꯥꯏꯗꯤ ꯄꯥꯏꯅꯤꯡꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯏꯅꯤꯡꯉꯤꯕꯅꯦ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕ ꯐꯣꯟ ꯑꯇꯥꯡꯕ ꯄꯥꯏꯕꯒ ꯍꯥꯏꯁꯦ ꯀꯩꯒꯤ ꯄꯥꯏꯅꯤꯡꯉꯣꯏꯗꯅ ꯄꯥꯏꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯌꯣꯔꯁꯦ ꯌꯥꯝ ꯂꯤꯛꯑꯦ ꯑꯗꯣ ꯍꯥꯟꯅꯕꯨꯗꯤ ꯚꯤꯌꯣꯔꯁꯦ ꯌꯥꯝꯃꯝꯕꯅꯤ ꯂꯥꯟꯁꯦ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯁꯨꯝ ꯌꯥꯝꯃꯤ ꯂꯥꯟ ꯍꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥ ꯊꯥꯒꯠꯇꯅ ꯂꯩꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯗꯥꯎꯟ ꯑꯣꯏꯊꯈꯔꯦ ꯑꯗꯣ ꯑꯩꯅ ꯗꯥꯎꯟ ꯑꯣꯏꯊꯔꯛꯏꯁꯦ ꯃꯔꯝꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯁꯦꯡꯗ ꯇꯧꯔꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅꯁꯨ ꯈꯟꯊꯔꯒ ꯑꯩ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯀ ꯆꯥꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯁꯦꯡꯅꯕꯗꯤ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯇꯦꯛ ꯑꯁꯨꯝ ꯅꯝꯖꯔꯤꯁꯤꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯉꯩꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯊꯧꯒꯠꯂꯤꯉꯩꯗꯤ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯗꯥꯡꯁꯦ ꯆꯪꯁꯟꯅꯕꯗꯤ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕꯤꯁꯦ ꯀꯣꯕꯤ ꯃꯁꯣꯏ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯆꯥꯕ ꯌꯥꯔꯦꯅ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯑꯩ ꯀꯣꯕꯤ ꯃꯁꯣꯏ ꯑꯁꯤꯒ ꯂꯩꯔꯦ ꯐꯖꯗ꯭ꯔꯥ ꯃꯁꯥꯁꯦ ꯐꯖꯕꯅ ꯂꯣꯏꯔꯕꯅꯤ ꯃꯅꯥꯒꯁꯤꯅ ꯄꯥꯛꯊꯣꯛ ꯄꯥꯗꯅ ꯙꯨꯞ ꯙꯨꯞ ꯂꯥꯎꯔꯦ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯕꯤꯒꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯍꯧꯔꯕꯅꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯍꯥꯏꯗꯣ ꯐꯥꯔꯦ ꯃꯥ ꯑꯗ ꯑꯁꯤꯅ ꯈꯔ ꯄꯤꯛꯑꯦ ꯃꯅꯥꯒꯁꯦ ꯄꯥꯝꯕꯤꯁꯤꯁꯨ ꯈꯔ ꯄꯤꯛꯑꯦ ꯑꯗꯩ ꯄꯥꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯣꯏꯅ ꯄꯨꯈ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯑꯁꯤꯅꯤ ꯍꯦꯛꯇꯣꯔꯤꯁꯦ ꯁꯤ ꯃꯅꯥꯒꯁꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯦꯛꯇꯣꯛꯄꯗꯣ ꯄꯥꯝꯃꯨꯏ ꯍꯥꯏꯗꯣ ꯇꯧꯔꯦꯕꯣ ꯑꯗꯨꯒ ꯏꯈꯨꯠꯅ ꯊꯥꯖꯕꯅꯤꯅ ꯏꯈꯨꯠꯅ ꯍꯦꯛꯆꯔꯒꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯍꯦꯛꯑꯒꯦ ꯃꯌꯥꯝ ꯀꯌꯥꯝ ꯊꯣꯠꯂꯤ ꯃꯅꯥꯁꯦ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯍꯦꯛꯑꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯅꯤꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯇꯞꯅ ꯇꯧꯔ ꯍꯦꯛꯑꯒ ꯄꯥꯝꯕꯤꯁꯦ ꯇꯦꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯤꯔꯤꯌꯦ ꯑꯩ ꯇꯧꯔꯤꯁꯦꯀꯣ ꯄꯥꯝꯕꯤ ꯑꯃꯗꯩ ꯃꯀꯥ ꯃꯔꯤ ꯃꯉꯥ ꯇꯧ ꯍꯦꯛꯑꯦ ꯑꯗ ꯁꯤ ꯃꯆꯥꯁꯦ ꯑꯩꯁꯨ ꯑꯃꯅꯤ ꯑꯃꯨꯛꯀ ꯍꯦꯛꯇꯣꯛꯑꯒꯦ ꯃꯈꯥ ꯊꯪꯕꯁꯤꯡꯁꯤꯗ ꯃꯈꯥꯒꯤꯁꯤꯅ ꯂꯤꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯈꯔ ꯃꯅꯥꯁꯦ ꯉꯥꯡꯁꯜꯂꯛꯄ ꯇꯧꯔꯦ ꯑꯗꯣ ꯑꯁꯤꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯑꯗꯣ ꯁꯤ ꯄꯥꯝꯕꯤ ꯑꯅꯤꯁꯤꯒ ꯁꯤꯃꯨꯛꯇꯤ ꯍꯦꯛꯑꯦ ꯑꯗꯨꯝ ꯆꯝꯊꯣꯡꯗ ꯑꯃ ꯆꯥꯝꯗꯣꯏꯃꯤꯅ ꯈꯔ ꯑꯃꯗꯤ ꯇꯤꯟ ꯆꯥꯏ ꯑꯁꯤꯕꯨꯗꯤ ꯂꯪꯖꯦꯛꯈꯤꯗꯣꯏꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯄꯗꯣ ꯆꯤꯡꯍꯜꯂꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩ ꯃꯌꯥꯝꯁꯤꯁꯨ ꯐꯖꯔꯝꯃꯦ ꯍꯟꯗꯛꯇꯤ ꯅꯣꯡ ꯈꯔ ꯈꯤꯛꯄꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯃꯃꯥꯡꯗ ꯐꯗꯤꯒꯣꯝ ꯍꯨꯟꯈꯤꯕꯗꯣ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯝꯇꯕꯨ ꯆꯥꯗ꯭ꯔꯤ ꯕꯖꯥꯔꯗꯩ ꯂꯩꯔ ꯆꯥꯕꯅꯤꯅ ꯆꯥꯕ ꯃꯇꯝ ꯁꯪꯗ꯭ꯔꯦ ꯑꯩꯅ ꯑꯗꯨ ꯀꯩꯅꯣ ꯃꯆꯥ ꯑꯃꯗ ꯊꯥꯕꯗꯣ
ꯔꯦꯛ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯊꯥꯖꯤꯟꯕꯗꯨꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯎꯕꯗ ꯑꯗꯣ ꯇꯤꯜꯍꯧ ꯃꯅꯥꯁꯤꯡꯁꯦ ꯐꯖꯔꯝꯃꯤ ꯃꯅꯥꯒꯁꯦ ꯂꯣꯏ ꯆꯥꯊꯣꯛꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦ ꯐꯖꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯅꯤ ꯁꯤ ꯃꯅꯤ ꯄ꯭ꯂꯥꯟꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯃꯅꯥꯗ ꯆꯥꯕꯤ ꯇꯤꯜꯍꯧ ꯃꯅꯥꯗꯅꯦ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯛꯏꯒꯤ ꯀꯩꯅꯣꯁꯦ ꯆꯝꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯑꯣꯏꯅ ꯇꯧꯔ ꯊꯣꯡꯗꯣꯏꯅꯤ ꯊꯨꯝ ꯉꯥꯁꯦ ꯌꯥꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯤ ꯑꯂꯧꯕ ꯁꯤꯅ ꯁꯤꯡ ꯑꯩꯅ ꯉꯥꯔꯤꯁꯦ ꯑꯍꯤꯡꯕ ꯍꯥꯞꯄꯗ ꯈꯔ ꯍꯩꯅꯗꯦ ꯌꯥꯕ ꯑꯗꯨꯅ ꯑꯂꯧꯕ ꯑꯣꯏꯅ ꯍꯥꯞꯄꯦ ꯈꯔ ꯄꯠꯊꯔꯃꯤꯅ ꯃꯍꯤ ꯍꯥꯞꯄꯒ ꯀꯥꯞꯊꯣꯛꯑꯒꯦ ꯃꯌꯥꯝ ꯃꯍꯤ ꯆꯝꯊꯣꯡꯁꯦ ꯌꯦꯡꯒꯦ ꯐꯖꯔꯦ ꯀꯣꯕꯤ ꯃꯁꯣꯏꯒꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯉꯥꯛꯇꯪꯒ ꯁꯧꯍꯜꯂꯒ ꯑꯗꯨ ꯐꯗꯤꯒꯣꯝ ꯊꯥ ꯂꯣꯏꯁꯜꯂꯦ ꯇꯧ ꯂꯣꯏꯔꯦ ꯃꯆꯤꯁꯦ ꯑꯣꯝꯂꯦꯠ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯀꯥꯡꯁꯣꯏꯗꯣ ꯃꯁꯛꯀ ꯐꯖꯔꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯃ ꯈꯣꯛꯆꯜꯂꯅꯤ ꯁꯤ ꯁꯂꯥꯠꯁꯦ ꯑꯣꯏ ꯆꯥꯔꯅꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯥꯁꯤꯒ ꯕꯖꯥꯔ ꯆꯠꯄꯁꯤꯗꯤ ꯂꯣꯏꯔꯦ ꯃꯤꯠꯀ ꯄꯥꯡꯉꯝꯗ꯭ꯔꯦ ꯁꯝꯒꯁꯦ ꯂꯣꯏ ꯃꯅꯤꯡꯂꯣꯝꯗ ꯍꯨꯝꯈꯔꯦ ꯊꯝꯕꯥꯜ ꯉꯥꯛꯇ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯕꯖꯥꯔ ꯐꯝꯕꯗꯅꯤ ꯁꯤ ꯗꯨꯀꯥꯟ ꯆꯪꯉꯤꯒꯦ मैंने इसको चेंज कर सकेगा यहाँ से यहाँ तक ठीक है दूसरा जो कोई भी कलर चाहिए जो कुछ भी मॉडल दुकान सके चाले लाए ड्राई फ्रूट्स काम चले मैम सी ngaktanida leirese kem jamdudi leba nate achi phanek se pasmin hai asim leire mosori machugini ei video se gana color amabu tawre mosori machugi bisale na sitanida phala sanga ga leiragonina jamna thi khona ga leiraktreda si bowl se mo leire 169 da amada kwa si plate macha se ani ka buy one get one 109 ठीक है देखिए कुट्टी अमगा ले से अने ना जाम हाबो को ना सी जो लेबिरे अमसिना नाउगी नाउनो बोतल जे पमजारबो पमजारे हराउरबो आइबु कइनो हराउरे हाइदि हराउरे बाजार दे हले वाबु वा राइदिनि खुसा लाक्सचे अमदा मुचंग हाइन तौरगा पोत नि अममुले तौबनिना को पागी अखोगी लेंगोनिंग बे चालोनी दो लेबा चपदो आइना सो आइजु जाहोगे की पोत अमनि लेबदो आइसु दुम लेगदा लेबदो सो दुम लेरागे हाबदो अदो चपनिना ने दुकान सु जामना चंगना वीडियो लवो खोपो सु ngमक्त्रे लेबो खासि अनु डाइरेक्ट केसि अमनि कालिना सिसिने मैम मसिगी शेप से मैम मसिगेने हिजांग जे हिजांग जे ने थंगने बको लो मसि फजे थंगारगे आबा नंगी nga thongbado hayalage abako thongdara akoi nuna thongba pale tare mayamna khangani ngang je like ta honduna sak thongan leirena khangani ko sak thongbagi pale tabagi ni ko ma jiksa ke thongdolamaga like ta hondoi ni ngalle thongandoi se thongo tak ta bita thonga madra thongo doi di horen final tu mujing halasi natra maning non tong setong hari sina si sini di ka da ju phatta bani na nongthi mang lai re do na kang re na nudang ju kai na kan thare nano siga like tawre ising batal lamga khindana like tawre ango
ꯇꯣꯉꯥꯟꯅꯦꯕꯀꯣ ꯑꯃꯨꯛꯀꯨꯝ ꯉꯧꯊꯣꯛꯄꯀꯣ ꯍꯥꯎꯅꯕ ꯅꯪ ꯆꯥꯛ ꯊꯣꯡꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯅꯥꯗ ꯂꯧꯕꯅꯣ ꯀꯅꯥꯏ ꯃꯈꯥꯗ ꯇꯝꯃꯛꯄꯅꯣ ꯅꯪ ꯃꯃꯥꯒꯤ ꯃꯃꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯃꯤꯁꯦꯁ ꯑꯟꯖꯨ ꯁꯒꯄꯝꯗꯒꯤ ꯑꯗꯨ ꯁꯒꯝꯕꯝꯗꯩ ꯅꯪ ꯀꯨꯀꯤꯡ ꯀ꯭ꯂꯥꯁ ꯇꯧꯔꯨꯏꯔꯣ ꯐꯔꯦ ꯐꯔꯦ ꯇꯥ ꯑꯩ ꯁꯩꯈ꯭ꯔꯦ ꯇꯧꯔꯦ ꯇꯥ ꯍꯥꯎꯍꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯇꯥ ꯅꯪ ꯏꯟꯖꯥꯡ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯈꯥꯏꯕꯧ ꯄꯨꯁꯜꯂꯦ ꯊꯩꯕꯣꯛ ꯆꯨꯁꯜꯂꯦ ꯈꯔ ꯃꯨꯟꯗ ꯋꯥꯠꯂꯤꯕ ꯃꯨꯟꯗ ꯋꯥꯠꯂꯤ ꯑꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯔꯤ ꯔꯦꯁ ꯇꯧꯔꯤꯕ ꯑꯣꯍꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯒꯤ ꯏꯟꯖꯥꯡ ꯆꯥꯅꯤꯡꯕ ꯂꯩꯔꯗꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯅꯨꯒꯤ ꯃꯥꯏ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯏꯟꯖꯥꯡ ꯁꯨꯃꯥꯏ ꯑꯣꯏꯔꯦ ꯁꯧꯍꯜꯂꯦ ꯑꯩ ꯈꯔ ꯀꯪꯗ ꯋꯥꯠꯂꯤ ꯍꯥꯏ ꯃꯍꯤ ꯈꯔ ꯀꯪꯍꯟꯗ ꯋꯥꯠꯂꯤ ꯗꯣꯏ ꯌꯥꯔꯅꯤ ꯇꯧꯔꯦ ꯋꯥ ꯀꯂꯔꯒꯁꯦ ꯌꯥꯝ ꯐꯖꯔꯤꯌꯦ ꯄꯣꯂꯨ ꯆꯦꯡꯁꯤꯅꯦ ꯈꯔ ꯋꯥꯠꯂꯤ ꯁꯧꯒꯗꯕ ꯑꯩꯈꯣꯏ ꯅꯨꯡ ꯏꯟꯖꯥꯡ ꯊꯣꯡ ꯂꯣꯏꯔꯦ ꯐꯥꯏꯅꯦꯜ ꯁꯨꯃꯥꯏ ꯑꯣꯏꯔꯦ ꯀꯨꯞꯁꯜꯂꯁꯦ ꯃꯌꯥꯝ ꯑꯩ ꯏꯟꯖꯥꯡ ꯊꯣꯡ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯑꯩ ꯏꯟꯖꯥꯡꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯅ ꯑꯝꯇꯪ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅꯗꯤ ꯍꯥꯎꯔꯅꯤ ꯏꯆꯥꯅ ꯊꯣꯡꯕꯅꯤꯅ ꯄꯪꯍꯥꯎꯇ ꯍꯥꯎꯔꯦ